Congress Party the power Amuktang Sinabiyu tha ahumgi manungda local body singe election Pangthokke HAINA HANAGI Chief Minister OKRAM IBOBI na LEINGAK SHINGNAKHRE wafamasing ngasi HANAGI Sagolban ACG MLA Dr. KH Loken amasung tamai ACG MLA Kekhonbo Myumai yauna myoi taranithoi Congress Party da yaurakpagamari leinana pangthokpa taramna okpui thoramda mahakna phongdokhibane Congress Bhavan da pangthokpa thoram maduda Congress Legislature Party gi luchingbasu oiriba OKRAM IBOBI Hai BJP na luchingba lengak asina matam loiraba local body singe election pangthokpa ngamjiba ase Finance Commission na thadarakpa senthang lauthoknaba hotnaribra haibase jingnataba ngamde Congress Party da Amuktang Power Sinabiyu lengak asina pangthokpa ngamdana leiriba local body singe election tha ahumge manungda pangthokpige state asida BJP na luchingba lengak asina dictator ge thawong chathadna kumja English singani taratare tagi lengak pairaga lakli matam loikraba local body singe election pangthoktana thamlaga committee amadi administrator sing haplaga chalairiba se dictator ge mayek laraba khudamne Center amasung state BJP ge lengak leiri makai karisu asa tongngai leite state asida BJP na lengak paikibadagi yakai thingaibana pik thalle chindadi Manipur bunushiba saraga ngangi aduga tawthorakpa thabaktana Manipur loshina ba hotnaraga leiri adubu dictator ge thawong kibadagi miyamsu wangangbada akiba faure haina mahakna phongdokhe OKRAM IBOBI na makhatana hai state asida tangdu leitaba puraktuna chawkhat lambida changsinba ngamgadaba party di Congress khaktani haibasi miyamna wakhal tarakle Congress party di punna hingminaba amasung punna chawkhat minaba haibasida chetna thazai madumakna handak pangthokiba Lok Sabha gi mikhalda outer amasung inner Manipur da Congress party gi mihut thagatuna lengak asida miyamna para tambiba hokre lakadauriba kumja English singani kuntaret ki general election di paliba lengak asida miyamna achouba para ama soidana tambiragani democracy gi wahan thok lehandraba amade constitution nauna ige khaliba BJP gi makhutagi lebak ase kanaba Congress party na honnari Manipur da thokliba irang ase yenglaga leibangamba aduga chindana santi laupangam lenga asina Manipur ase hena sathiba fibam amada thamdringai lamdam ase kanminasi haina OKRAM IBOBI na makhatana phongdokhe ngarang chui yungni se angang nupi masa lesabi ma yawe YouTube ta thagalak bise jiribam da mi mari ra mangala mayam mai thaba yaba mai makai thare hat pasu hat le si tawse si adom yengaga leine ba masi prime minister na home minister na Manipur ki CM sina shanti la da hairo ga hanai government na toram Hanai government torambane khongrai ni aga Hanai government toramba aranwa thabak senja thumja waro matik saba action lorga publicly matu kero tawgadam ni dandi pigadam ne or law and order da woro or natragana mapandagi mitop chang fa woro or natragana poppy plantation aina yadaga tawba mayam singse Hanai government torambane na adung phado ogi yeng leiba taba se hanai government si toramani akhoi government si lakpadi si tawre haibido makhatana teno tawba yaroi haibido ama tangdu lo hairoga hanagi na sahi tara phajal kadore hanagi na adu center gi sahi tara am chatrena hanagi hairga ba adu sigumba government sidagi akhoi asa kai umda amta tongai leike aduna Congress government hek leiti bhaudi Manipur da shanti hanjilbang namaroi haibase Manipur praja sing phaje